ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯅꯦꯔꯦꯇꯔ ꯏꯁꯥꯃꯛꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯇꯧꯉꯝꯕ ꯀꯧꯕ ꯇꯥꯡꯀꯛ ꯅꯥꯏꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯈꯨꯠ ꯊꯥꯕꯤꯔꯛꯄꯤ ꯄꯥꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯍꯥꯡ ꯍꯥꯡꯕ ꯏꯆꯤꯛ ꯆꯤꯛꯄ ꯂꯝꯕꯤꯗꯨꯗ ꯃꯁꯥ ꯅꯥꯟꯕ ꯄꯥꯈꯪ ꯑꯍꯨꯝꯗꯨ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯕꯒꯨꯝ ꯊꯋꯥꯏ ꯌꯥꯎꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯋꯥꯔꯤ ꯇꯧꯔꯤ꯫ ꯅꯥꯀꯟꯗꯅ ꯕꯨꯂꯦꯠ ꯑꯃꯃꯝ ꯈꯥꯝꯃꯤ꯫ ꯃꯁꯥꯁꯤꯡꯗꯨ ꯃꯥꯒꯤ ꯒꯥꯔꯤꯗꯨꯗ ꯉꯥꯊꯗꯨꯅ ꯂꯩꯔꯤ꯫ ꯖꯦꯝꯁꯅ ꯃꯥꯒꯤ ꯃꯔꯨꯞ ꯉꯝꯕꯗ ꯌꯦꯡꯗꯨꯅ, "ꯉꯝꯕ, ꯅꯪꯒꯤ ꯍꯟꯗꯛꯀꯤ ꯅꯨꯄꯤꯁꯤꯃꯗꯤ ꯁꯣꯏꯔꯔꯣꯏꯗ꯭ꯔꯣ?" ꯉꯝꯕ ꯊꯋꯥ ꯏꯁꯥ ꯁꯥꯗꯅ, "ꯀꯅꯥꯅꯣ ꯍꯥꯏꯁꯦ? ꯀꯔꯝꯕ ꯅꯨꯄꯤꯅꯣ?" ꯁꯟꯖꯤꯠ ꯃꯃꯤꯠꯀ ꯂꯥꯎꯊꯣꯛꯇꯨꯅ, "ꯅꯪ ꯍꯧꯖꯤꯛ ꯅꯨꯄꯤ ꯀꯌꯥ ꯀꯣꯏꯔꯤꯒꯦ ꯍꯥꯏꯁꯦ?" 5 ꯉꯔꯥꯡꯗꯤ ꯑꯃ ꯃꯥꯏꯅꯁ ꯇꯧꯈ꯭ꯔꯦ, ꯑꯗꯨꯅ 4 ꯀꯣꯏꯔꯤ꯫ ꯅꯣꯏ ꯍꯥꯏꯁꯤꯅ ꯀꯔꯝꯕꯅꯣ?" ꯖꯦꯝꯁꯅ, "ꯑꯁ, ꯑꯩꯗꯤ ꯁꯤꯜꯚꯥꯗꯣ ꯑꯗꯨꯒ ꯋꯥꯈꯜ ꯇꯥꯈ꯭ꯔꯕꯣꯏ ꯅꯤꯡꯉꯨꯔꯦ, ꯑꯗꯨꯒ ꯅꯪꯗꯤ ꯌꯥꯝ ꯍꯦꯟꯀꯠꯂꯝꯃꯤꯅꯦ ꯍꯥ?" ꯁꯟꯖꯤꯠꯁꯨ ꯃꯈꯥ ꯇꯥꯅ ꯃꯥꯅ ꯈꯟꯖꯕꯗꯣ ꯍꯥꯏꯔꯛꯏ꯫ "ꯅꯪꯅ ꯁꯤꯜꯚꯥ ꯈꯪꯕ, ꯑꯩꯅ ꯈꯪꯉꯤꯁꯤꯅ ꯑꯊꯣꯏꯕꯤꯗꯣ, ꯑꯗꯨꯗꯨꯅꯤ." "ꯋꯥ, ꯅꯩꯔꯦ ꯀꯩꯅꯣ! ꯑꯩꯈꯣꯏ ꯉꯝꯕꯅ ꯉꯝꯕꯁꯤꯗꯤ ꯀꯩꯗ ꯍꯥꯏꯔꯨꯅꯦ?" "ꯈꯔ ꯅꯩꯒꯗꯧꯅꯤ ꯀꯩꯅꯣ, ꯅꯩꯔꯒ ꯊꯥꯗꯧꯅꯤ꯫ ꯊꯃꯣꯏꯗ ꯇꯤꯡ ꯂꯥꯎꯕ ꯑꯃ ꯍꯦꯛ ꯂꯥꯛꯑꯀꯥꯟꯗ ꯃꯉꯣꯟꯗ ꯐꯨꯜ ꯁ꯭ꯇꯣꯞ ꯅꯝꯃ ꯂꯣꯏꯔꯦ, ꯑꯇꯩꯁꯤꯗ ꯀꯃꯥꯅ ꯁꯨꯝ ꯀꯣꯠꯂꯒ ꯂꯩꯔꯒ." ꯁꯟꯖꯤꯠꯁꯨ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯒꯨꯝ, "ꯌꯥꯔꯦ, ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯋꯥꯔꯤꯁꯦ ꯇꯣꯛꯁꯤꯁꯦ꯫ ꯅꯩꯔꯣ ꯑꯗꯨꯝ, ꯅꯪ ꯑꯗꯨꯝ ꯅꯩꯔꯣ, ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯦꯡꯖꯔꯒꯦ꯫ ꯑꯗꯣ ꯍꯣꯔꯦꯟꯁꯦ ꯏꯁꯩ ꯂꯩꯕꯅꯤꯅꯦ ꯅꯝꯕꯣꯜꯂꯣꯝꯗ." "ꯑꯗꯨ ꯁꯣꯏꯕ ꯌꯥꯗꯦ, ꯉꯟꯇꯥ ꯆꯠꯀꯗꯧꯕꯅꯤ꯫ 4 ꯀꯣꯏꯔꯤꯁꯦ ꯂꯣꯏꯅ ꯂꯤꯔꯦ, ꯑꯅꯧꯕ ꯄꯥꯝꯃꯦ ꯑꯩ, ꯃꯣꯏꯗꯤ ꯔꯣꯃꯥꯟꯁ ꯇꯧꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ." ꯖꯦꯝꯁ ꯃꯈꯨꯠꯅ ꯉꯝꯕꯒꯤ ꯂꯦꯡꯖꯨꯝꯗ ꯇꯞꯂꯞ ꯊꯥꯔꯒ, "ꯃꯥꯏ ꯐ꯭ꯔꯦꯟ, ꯅꯇꯥꯎ ꯑꯩꯈꯣꯏꯗꯤ ꯀꯤꯕ ꯑꯃꯕꯨ ꯌꯥꯎꯁꯤꯜꯂꯛꯑꯦ꯫ ꯂꯥꯏꯁꯤꯁꯨꯅꯦ ꯑꯣꯟꯊꯣꯛꯄꯅꯤꯍꯦ, ꯋꯥꯈꯜ ꯑꯗꯨꯛ ꯂꯦꯞꯇꯕ ꯅꯉꯣꯟꯗ ꯑꯗꯨꯛ ꯐꯖꯕ ꯁꯛꯇꯝꯗꯨꯃꯁꯨ ꯄꯥꯟꯁꯤꯜꯂꯛꯑꯦ꯫ ꯂꯣꯏꯔꯦ ꯏꯕꯣ, ꯃꯗꯨꯏ ꯂꯥꯏꯗꯨꯕꯨ ꯅꯪ ꯌꯦꯡ ꯉꯝꯃꯤꯖꯥꯠꯂꯣ?" "ꯌꯥꯔꯦ, ꯋꯥꯊꯤꯗꯣ ꯂꯦꯞꯄꯣ, ꯌꯨꯝꯗ ꯍꯟꯅꯔꯁꯤ꯫ ꯍꯣꯔꯦꯟ ꯉꯟꯇꯥꯅ ꯐꯣꯟ ꯇꯧꯕꯒ ꯄꯥꯏꯊꯣꯛꯅꯔꯛꯑꯣ꯫ ꯆꯠꯄꯗꯤ ꯑꯩꯒꯤ ꯒꯥꯔꯤ ꯑꯆꯧꯕꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯆꯠꯂꯁꯤ." ꯑꯍꯨꯝꯗꯣ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯊꯧꯅꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯉꯝꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯤ꯫ ꯀꯦꯅ ꯃꯧꯅ ꯌꯣꯛꯂꯛꯄꯩ ꯍꯧꯅꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯉꯥꯏ ꯆꯥꯎꯏ꯫ ꯌꯨꯝꯗꯨꯗ ꯃꯥꯅ ꯇꯧꯅꯤꯡꯕ ꯇꯧꯏ, ꯑꯋꯥꯕ ꯃꯁꯛ ꯈꯪꯗꯦ꯫ ꯃꯁꯛꯁꯨ ꯍꯦꯛ ꯌꯦꯡꯕꯗ ꯑꯎꯕ ꯈꯨꯗꯤꯡꯅ ꯃꯤꯇꯥꯟꯅꯕ ꯁꯛꯇꯥꯅꯤ꯫ ꯅꯨꯄꯤ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯗꯥ-ꯗꯥꯑꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ꯫ ꯃꯁꯛ ꯐꯖꯕꯒ ꯌꯥꯎꯔꯗꯤ ꯑꯗꯨꯝ ꯍꯥꯏꯖꯤꯟꯕꯤꯅꯤ, ꯅꯨꯄꯤꯗꯨꯁꯨ ꯑꯗꯨꯝ ꯌꯥꯔꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯃꯠꯇ ꯊꯥ ꯐꯥꯅ ꯆꯠꯇꯦ꯫ ꯅꯨꯄꯤ ꯃꯌꯥꯝ ꯀꯣꯏ ꯍꯥꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯅꯨꯄꯤ ꯑꯃꯠꯇꯒꯤ ꯃꯈꯨꯠ ꯐꯥꯎ ꯁꯣꯛꯇꯦ꯫ ꯃꯁꯥꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯃꯗ ꯂꯩꯖꯕ ꯃꯤꯇꯥꯅꯤ꯫ ꯃꯆꯥꯅ ꯍꯜꯂꯛꯄꯒ ꯉꯝꯕꯒꯤ ꯃꯄꯥ ꯃꯅꯤꯅ ꯆꯩꯕꯣꯏ ꯉꯥꯡꯕꯣꯏ ꯇꯧꯔꯗꯨꯅ, "ꯏꯆꯥ ꯊꯣꯏꯕ, ꯅꯪꯕꯨ ꯌꯨꯝꯒꯤ ꯃꯈꯥꯗ ꯈꯔꯗꯤ ꯂꯩꯌꯨꯗ꯫ ꯑꯩ ꯐꯪꯉꯤ ꯊꯕꯛ ꯆꯠꯂꯦ, ꯅꯃꯥ ꯐꯪꯉꯤ ꯊꯕꯛ ꯆꯠꯂꯦ꯫ ꯌꯨꯝꯁꯤꯗ ꯋꯥꯀꯔ ꯅꯠꯇꯅ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯑꯃꯐꯥꯎ ꯂꯩꯇꯕꯁꯦ ꯅꯪꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥꯕ?" "ꯑꯁ, ꯌꯥꯔꯦ ꯀꯔꯤꯅꯣ? ꯑꯩꯕꯨ ꯆꯥꯛꯊꯣꯡꯕꯤ ꯐꯤꯁꯨꯕꯤꯁꯤꯡꯁꯤꯒ ꯊꯕꯛ ꯇꯧꯃꯤꯟꯅꯔꯒ ꯂꯩꯌꯨ ꯍꯥꯏꯔꯣ? ꯀꯔꯤꯅꯣ ꯈꯪꯗꯦꯕ? ꯑꯩ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯊꯕꯛ ꯂꯩ, ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ." "ꯅꯨꯡꯗꯥꯡꯅ ꯑꯃꯨꯛ ꯀꯗꯥꯏꯗ ꯆꯠꯇꯧꯔꯤꯅꯣ ꯍꯥ?" ꯉꯥꯡꯉꯤꯕꯗꯨ ꯇꯥꯗꯦ, ꯃꯥꯒꯤ ꯀꯥꯗ ꯄ꯭ꯔꯞ ꯀꯥꯈꯠꯈ꯭ꯔꯦ꯫ ꯔꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯣꯕꯥꯏꯜꯗꯣ ꯔꯤꯡ ꯈꯤꯡꯂꯛꯏ꯫ ꯂꯧꯈꯠꯇꯨꯅ ꯌꯦꯡꯉꯤ, ꯁꯤꯜꯚꯥꯅꯤ꯫ "ꯁꯤꯜꯚꯥ, ꯀꯣꯟꯅ ꯁꯥꯟꯅꯁꯦ, ꯑꯩ ꯌꯥꯝ ꯋꯥꯔꯦ, ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ." "ꯄꯣꯊꯥꯕꯒ ꯑꯝꯇ ꯉꯥꯏꯈꯣꯗ, ꯂꯇꯥ ꯍꯥꯏꯁꯤ ꯀꯅꯥꯅꯣ?" "ꯑꯁ, ꯋꯥꯔꯀꯥꯟꯁꯤꯗ ꯅꯨꯄꯤꯅꯤ ꯅꯨꯄꯤ, ꯌꯥꯔꯕ ꯊꯝꯃꯣ." ꯁꯤꯜꯚꯥ ꯋꯥ ꯃꯈꯥ ꯇꯥꯕꯒ ꯅꯪꯗꯦ, ꯐꯣꯟꯗꯨ ꯐꯠ ꯀꯛꯊꯠꯂꯤ, ꯑꯗꯨꯒ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯁꯤꯜꯂꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ "ꯗꯔꯀꯥꯔ ꯇꯥꯗꯦ, ꯃꯋꯥ ꯑꯝꯇ ꯂꯧꯗꯦ꯫ ꯀꯔꯤꯅꯣ ꯃꯤꯅ ꯋꯥꯔꯦ ꯍꯥꯏꯁꯤꯗ ꯆꯕꯦꯡ ꯀꯣꯏꯅꯤꯡꯗ ꯀꯣꯏꯅꯤ, ꯀꯣꯏꯅꯤꯡꯗ ꯇꯣꯛꯅꯤ, ꯅꯋꯥ ꯂꯧꯗꯦ." ꯗ꯭ꯔꯦꯁꯀ ꯀꯩꯝꯇ ꯆꯦꯟꯖ ꯇꯧꯗꯕꯤꯗ ꯈꯣꯡꯎꯞꯅꯦ ꯀꯩꯅꯦ ꯂꯣꯡꯅ ꯍꯦꯛꯇ ꯍꯤꯞꯊꯈ꯭ꯔꯦ꯫ ꯀꯌꯥꯝ ꯀꯨꯏꯅ ꯇꯨꯝꯃꯨꯔꯕꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ꯫ ꯃꯃꯥꯅ ꯀꯧꯔꯛꯄꯗꯨꯗ ꯃꯤꯀꯞ ꯊꯣꯔꯛꯏ, ꯃꯃꯤꯠꯇꯨ ꯎꯏꯔꯨꯝ ꯄꯥꯡꯉꯒ, "ꯀꯩꯗꯧꯔꯒꯦ ꯃꯥ?" ꯂꯤꯟꯊꯣꯏ ꯃꯆꯥꯒꯤ ꯃꯁꯥ ꯅꯣꯝꯗꯨꯅ ꯏꯁꯧ ꯈꯖꯤꯛꯀ ꯂꯥꯡꯂꯗꯨꯅ, "ꯍꯩ, ꯊꯦꯡꯉꯤꯅꯦꯍꯦ, ꯄꯨꯡꯁꯦ 8 ꯍꯦꯜꯂꯦꯅꯦ, ꯍꯧꯒꯠꯂꯨ, ꯑꯍꯤꯡ ꯇꯨꯝꯕꯒ ꯑꯃꯠꯇ ꯌꯥꯔꯣꯏ ꯍꯥꯏ ꯋꯥꯅꯤ." ꯉꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ ꯋꯥꯜ ꯀ꯭ꯂꯣꯛꯇꯨꯗ ꯐꯠ ꯌꯦꯡꯉꯤ, ꯄꯨꯡ 8:30 ꯇꯥꯔꯝꯗꯧꯔꯤ꯫ ꯐꯠ ꯀꯨꯝꯊꯔꯛꯂꯒ ꯕꯥꯠꯔꯨꯝꯗ ꯆꯠꯅ ꯍꯥꯏꯔꯛꯏ, "ꯈꯔ ꯉꯟꯅ ꯍꯧꯗꯣꯔꯛꯄ ꯌꯥꯗ꯭ꯔꯣ? ꯀꯩꯅꯣ ꯈꯪꯗꯦ, ꯍꯧꯖꯤꯛꯇ ꯍꯧꯗꯣꯔꯛꯏꯁꯤꯕꯣ." "ꯌꯦꯡꯉꯨꯅꯦ ꯃꯁꯤ,
ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯇꯨꯝꯃꯣꯅ ꯍꯥꯏꯒꯦ? ꯍꯩ, ꯂꯣꯏꯔꯒ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯅꯕ꯫ ꯕꯥꯊꯔꯨꯝꯗꯒꯤ ꯃꯃꯥ ꯇꯥꯅꯕ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯑꯩ ꯆꯥꯛ ꯆꯥꯔꯔꯣꯏ ꯊꯦꯡꯉꯦ, ꯃꯤ ꯉꯥꯏꯔꯝꯃꯅꯤ꯫ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯗ꯭ꯔꯦꯁ ꯑꯞ ꯇꯧꯔꯒ ꯒꯥꯔꯥꯖꯇꯒꯤ ꯒꯥꯔꯤ ꯑꯃ ꯊꯧꯗꯣꯛꯇꯨꯅ ꯁꯟꯖꯤꯠ ꯑꯃꯗꯤ ꯖꯦꯝꯁꯄꯨ ꯄꯤꯛꯑꯞ ꯇꯧꯔꯒ ꯏꯁꯩ ꯃꯐꯝꯗ ꯂꯥꯛꯏ꯫ ꯏꯁꯩ ꯃꯐꯝꯗꯨ ꯌꯧꯗꯧꯕ ꯈꯔ ꯋꯥꯠꯂꯤꯉꯩ ꯄꯥꯔꯛ ꯇꯧꯐꯝ ꯁꯦꯝꯃꯤ꯫ ꯃꯤꯁꯨ ꯐꯅꯌꯥꯝ ꯌꯥꯝꯕ ꯃꯥꯜꯂꯤ꯫ ꯈꯥꯝꯂꯝꯂꯤꯕ ꯒꯥꯔꯤꯁꯤꯡꯗꯣ ꯐꯅꯌꯥꯝ ꯌꯥꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯒꯥꯔꯤ ꯄꯥꯔꯛ ꯇꯧꯔꯝꯂꯒ ꯏꯁꯩ ꯃꯐꯝꯂꯣꯝꯗ ꯈꯣꯡꯅ ꯂꯥꯛꯏ꯫ ꯉꯝꯕꯅ, ꯅꯣꯏ ꯆꯥꯛ ꯆꯥꯅꯔꯛꯑꯕꯣ? ꯖꯦꯝꯁꯅ, ꯑꯃꯁꯤꯗꯤ ꯆꯥꯔꯛꯑꯦꯅ ꯍꯥꯏꯕꯅꯤ, ꯑꯩꯗꯤ ꯆꯥꯅꯤꯡꯗꯗꯅ ꯆꯥꯔꯛꯇ꯭ꯔꯦ꯫ ꯍꯣꯇꯦꯜ ꯑꯃꯗ ꯆꯪꯉꯒ ꯀꯩꯅꯣꯝꯃ ꯆꯥꯔꯨꯁꯤꯔꯣ? ꯁꯟꯖꯤꯠꯅ, ꯀꯔꯤꯅꯣ? ꯏꯁꯩ ꯌꯦꯡꯕꯅꯦ ꯂꯥꯛꯏꯁꯦ꯫ ꯅꯪ ꯆꯥꯅꯤꯡꯗ꯭ꯔꯒ ꯇꯣꯛꯎꯅ, ꯑꯩꯈꯣꯏ ꯆꯥꯒꯦꯅ ꯍꯥꯏꯕꯅꯤ꯫ ꯆꯠꯂꯣ ꯑꯥꯗ! ꯐꯥꯒꯤ ꯇꯧꯗꯨꯅ ꯏꯟꯕꯗ ꯉꯝꯕꯗꯨ ꯃꯅꯤꯡ ꯈꯖꯤꯛ ꯍꯜꯂꯤ꯫ ꯇꯟꯖꯥꯗꯨꯗꯁꯨ ꯃꯅꯤꯡꯗ ꯂꯥꯛꯄ ꯅꯨꯄꯤ ꯑꯃꯗ ꯍꯦꯛ ꯑꯣꯏꯁꯤꯜꯂꯨꯏ꯫ ꯅꯨꯄꯤꯗꯨꯁꯨ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯨꯅ ꯇꯨꯔꯤ꯫ ꯉꯝꯕꯗꯨ ꯃꯤꯉꯣꯟꯗ ꯊꯤꯡꯖꯤꯟꯕꯗꯨꯗ ꯐꯠ ꯂꯩꯊꯣꯔꯛꯏ꯫ ꯅꯨꯄꯤ ꯑꯃ ꯇꯨꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯐꯝꯊꯗꯨꯅ ꯍꯪꯂꯛꯏ꯫ ꯁꯣꯔꯤ, ꯁꯣꯛꯄ꯭ꯔꯣ? ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯨꯄꯤꯗꯨ ꯈꯨꯅꯤꯡꯗꯨ ꯈꯔ ꯇꯠꯂꯤ꯫ ꯁꯨꯒꯠꯇꯨꯅ ꯃꯃꯥꯏꯗꯨ ꯌꯦꯡꯈꯠꯂꯛꯏ꯫ ꯉꯝꯕꯗꯤ ꯅꯨꯄꯤꯗꯨ ꯎꯕꯗ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ, ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯣꯛꯇꯦ, ꯌꯥꯔꯅꯤꯌꯦ, ꯈꯔ ꯈꯔ ꯌꯦꯡꯉꯒ ꯆꯠꯂꯗꯤ ꯐꯗꯧꯅꯦ꯫ ꯉꯝꯕꯗꯨ ꯋꯥꯒ ꯑꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯁꯟꯖꯤꯠꯅ ꯑꯣꯏꯅ ꯍꯦꯛꯇ ꯈꯨꯝꯂꯛꯏ꯫ ꯏꯆꯟ, ꯁꯣꯏꯕꯅꯦ, ꯑꯩꯈꯣꯏ ꯃꯁꯦꯜ ꯁꯨꯝ ꯂꯛꯅꯕꯗꯨꯗ ꯈꯨꯠꯇꯨ ꯈꯤꯇꯪ ꯇꯠꯄ ꯃꯥꯜꯂꯤꯅꯦ꯫ ꯌꯥꯔꯅꯤꯌꯦ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ꯫ ꯅꯨꯄꯤꯗꯨ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯍꯧꯏ꯫ ꯉꯝꯕꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯄꯩ ꯇꯥꯏꯞꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯥꯏꯔꯛꯏ꯫ ꯃꯤꯡꯗꯤ? ꯉꯥꯏꯈꯣ, ꯅꯪ ꯃꯤꯡꯗꯣ ꯑꯝꯇ ꯈꯪꯍꯧꯒꯦ꯫ ꯅꯨꯄꯤꯗꯨ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯝꯃꯤ, ꯑꯗꯨꯒ ꯃꯆꯤꯟꯒꯗꯣ ꯄꯩꯁꯤꯜꯂꯝꯃꯒ ꯆꯠꯈ꯭ꯔꯦ꯫ ꯖꯦꯝꯁꯅ, ꯍꯧꯔꯕ ꯑꯃꯨꯛ? ꯉꯔꯥꯡ ꯀꯥꯏꯅꯈꯤꯕꯗꯨꯒꯤ ꯐꯤꯜ ꯑꯞ ꯇꯧꯅꯕ, ꯍꯥ? ꯑꯁꯤ ꯅꯨꯄꯤꯁꯦ ꯇꯟꯍꯧꯁꯤ ꯂꯥꯛꯑꯣ, ꯃꯁꯤ ꯃꯃꯤꯡꯒ ꯑꯝꯇ ꯍꯥꯏꯗꯦꯅꯦ, ꯅꯝꯗꯅ ꯈꯪꯒꯦ ꯂꯥꯛꯑꯣ ꯑꯝꯇ꯫ ꯃꯥꯡ ꯊꯥꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯅꯨꯄꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈꯤ꯫ ꯑꯅꯤꯗꯨꯁꯨ ꯉꯥꯡꯗꯨꯅ ꯏꯟꯅꯈꯤ꯫ ꯅꯨꯄꯤꯗꯨ ꯆꯦꯟꯆꯠ ꯆꯠꯇꯨꯅ ꯏꯁꯩ ꯃꯐꯝ ꯌꯧꯁꯤꯟꯈ꯭ꯔꯦ꯫ ꯏꯁꯩ ꯃꯐꯝꯗ ꯃꯤ ꯃꯌꯥꯝ ꯃꯔꯛꯇ ꯆꯪꯈ꯭ꯔꯦ꯫ ꯃꯥꯡꯈ꯭ꯔꯦ, ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯉꯝꯕꯗꯣ ꯋꯥ ꯑꯃꯐꯥꯎ ꯍꯥꯏꯕ ꯅꯪꯍꯧꯗ꯭ꯔꯦ, ꯃꯃꯤꯡꯁꯨ ꯈꯪꯍꯧꯗ꯭ꯔꯦ꯫ ꯃꯉꯛꯇꯨ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯕꯗꯤ ꯂꯦꯞꯇꯦ, ꯑꯗꯨꯕꯨ ꯎꯕꯗꯤ ꯎꯈꯤꯗ꯭ꯔꯦ꯫ ꯑꯅꯤꯗꯨꯗꯤ ꯏꯁꯩꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯉꯝꯕ ꯃꯆꯤꯟꯗꯨꯗ ꯇꯞꯂꯞꯅ ꯁꯣꯜꯂꯛꯏ꯫ ꯈꯪꯅꯤ ꯅꯪ, ꯃꯤꯡ ꯍꯥꯏꯔꯝꯕ ꯌꯥꯗꯕꯤꯒ ꯇꯧꯔꯗꯅ ꯅꯨꯡꯇꯤꯒꯤ ꯂꯥꯛꯀꯦ, ꯑꯗꯨꯒ ꯅꯩꯒꯦꯕ ꯅꯪ꯫ ꯏꯁꯩ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛꯇꯤ ꯁꯨꯔꯦ ꯉꯝꯕꯅ ꯑꯗꯨꯋꯥꯏꯗ ꯆꯥꯔꯤꯁꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨ ꯅꯣꯡꯃꯇ ꯐꯥꯎꯕ ꯊꯦꯡꯅꯗ꯭ꯔꯦ꯫ ꯃꯥ ꯅꯨꯄꯤꯗꯨꯒꯤ ꯋꯥꯈꯜ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯐꯪꯅꯕꯗꯤ ꯊꯤꯔꯒꯦ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯉꯥꯏꯔꯤ꯫ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯃꯐꯝꯗꯨꯗ ꯑꯔꯥꯛꯄ ꯃꯤ ꯈꯨꯗꯤꯡ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯗꯨꯅ, ꯑꯗꯨꯕꯨ ꯎꯗꯦ꯫ ꯀꯔꯤꯅꯣ, ꯂꯥꯏꯒ ꯑꯣꯏꯔꯖꯥꯠꯂꯣ? ꯑꯣꯏꯔꯝꯃꯣꯏꯗ, ꯂꯥꯏ ꯑꯣꯏꯔꯗꯤ ꯁꯟꯖꯤꯠ ꯍꯣꯏꯅ ꯎꯕꯗꯣ ꯎꯔꯣꯏ, ꯃꯤ ꯑꯣꯏꯔ ꯀꯥꯏꯗ ꯂꯣꯠꯂꯤꯅꯣ ꯈꯪꯗꯦꯕ꯫ ꯇꯟꯖꯥꯗꯨꯗ ꯑꯉꯥꯡ ꯑꯃ ꯀꯞꯇꯨꯅ ꯃꯥꯒꯤ ꯃꯃꯥꯡꯗꯨꯗ ꯆꯠꯂꯤ꯫ ꯃꯇꯨꯡꯗꯁꯨ ꯀꯅꯥꯁꯨ ꯂꯥꯛꯇꯦ꯫ ꯉꯝꯕꯅ ꯆꯪꯁꯤꯟꯗꯨꯅ ꯍꯪꯉꯤ꯫ ꯕꯨꯡꯉꯣ, ꯀꯩꯗꯧꯔꯒꯦ? ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣ? ꯑꯩꯈꯣꯏ ꯆꯤꯆꯦꯅ ꯄꯤꯔꯛꯄ ꯄꯩꯁꯥꯗꯣ ꯇꯥꯍꯧꯔꯦ, ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯄꯤꯔꯤ ꯄꯤꯔꯤꯒ ꯇꯧꯗꯨꯅ ꯉꯝꯕꯗ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯈꯨꯝꯂꯛꯄꯅꯤ꯫ ꯀꯩꯗꯧꯅꯕ ꯄꯩꯁꯥꯅꯣ? ꯑꯩꯈꯣꯏ ꯆꯤꯆꯥꯒꯤ ꯃꯔꯨꯞꯀꯤ ꯄꯩꯁꯥꯅꯦ, ꯃꯤꯉꯣꯟꯗ ꯄꯤꯅꯕ ꯑꯩꯅ ꯂꯧꯔꯨꯕꯗꯣ ꯇꯥꯍꯧꯔꯤꯕ꯫ ꯄꯩꯁꯥꯗꯤ ꯀꯌꯥꯅꯣ? 500ꯅꯤ, ꯑꯩ ꯐꯨꯔꯅꯤꯌꯦ꯫ ꯅꯣꯏ ꯌꯨꯝꯅ ꯀꯗꯥꯏꯗ? ꯑꯁꯣꯝ ꯇꯨꯔꯦꯜ ꯋꯥꯡꯃ ꯂꯣꯝꯗꯩꯅꯦ꯫ ꯈꯨꯗꯣꯝꯕꯤꯒ ꯊꯤꯜꯂꯗꯨꯅ ꯇꯥꯛꯂꯛꯏ꯫ ꯉꯝꯕꯁꯨ ꯑꯉꯥꯡꯗꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤꯕ ꯂꯣꯝꯗꯨꯗ ꯌꯦꯡꯂꯒ, ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯗꯗꯥ ꯊꯤꯟꯕꯤꯔꯒꯦ, ꯅꯣꯏ ꯆꯤꯆꯥꯒꯤ ꯄꯩꯁꯥꯗꯨꯁꯨ ꯄꯤꯔꯒꯦ꯫ ꯑꯉꯥꯡꯗꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗ ꯀꯥꯈꯠꯍꯜꯂꯒ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯑꯉꯥꯡꯗꯨꯅ ꯀꯣꯟꯊꯣꯡꯗꯨ ꯇꯥꯛꯇꯨꯅ ꯃꯄꯥꯗꯨꯗ ꯈꯥꯝꯃꯤ꯫ ꯄꯔꯁ ꯂꯧꯊꯣꯛꯇꯨꯅ 500 ꯅꯣꯠ 2 ꯄꯤ꯫ ꯇꯟꯖꯥꯗꯨꯗ ꯀꯣꯟꯊꯣꯡ ꯂꯣꯝꯗꯨꯗ ꯉꯥꯡꯗꯨꯅ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯄꯗꯨ ꯃꯈꯣꯜ ꯑꯣꯏꯅ ꯇꯥꯏ꯫ ꯁꯤ ꯑꯉꯥꯡꯁꯤꯕꯨ ꯀꯗꯥꯏ ꯌꯧꯈ꯭ꯔꯖꯥꯠꯅꯣ ꯈꯪꯗꯦꯃꯤ, ꯃꯔꯨꯞꯀꯤ ꯄꯨꯡꯁꯦ ꯇꯥꯗꯣꯔꯦꯕꯁꯦ, ꯑꯩꯅ ꯉꯁꯤ ꯁꯥꯎꯔꯛꯇꯅꯅꯦ ꯇꯞ ꯇꯥꯅ ꯐꯨꯗꯣꯏꯅꯦ ꯌꯦꯡꯉꯨꯀꯣ ꯉꯁꯤ꯫ ꯉꯥꯡꯂꯛꯂꯤꯕ ꯂꯣꯝꯗꯨꯗ ꯉꯝꯕꯗꯨ ꯌꯦꯡꯉꯨꯕꯅꯤ, ꯑꯗꯨꯕꯨ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯨꯁꯨ ꯑꯉꯥꯡꯗꯨ ꯎꯕꯗꯨꯗ ꯁꯥꯎꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯉꯝꯕꯗꯨꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯃꯤ꯫ ꯀꯥꯏ ꯌꯧꯔꯒꯦ ꯅꯪꯕꯣ? ꯑꯩꯅ ꯁꯣꯝꯗ ꯊꯤꯡꯉꯦꯅ ꯅꯪ ꯉꯥꯏꯕꯗ ꯁꯤꯗꯧꯔꯦ꯫ ꯀꯗꯥꯏ? ꯄꯩꯁꯥꯗꯣ ꯄꯤꯔꯛꯑꯣ, ꯑꯗꯨꯒ ꯅꯪ ꯌꯨꯝꯗ ꯆꯪꯉꯒ ꯗꯥꯏꯔꯦꯛ ꯇꯧꯔꯝꯃꯣ ꯑꯩ ꯂꯥꯛꯄꯗ, ꯅꯠꯇ꯭ꯔꯗꯤꯅꯦ ꯆꯩ ꯆꯥꯗꯧꯅꯤꯀꯣ꯫
ꯊꯨꯞꯆꯤꯟꯕ ꯐꯥꯎ ꯅꯪꯗꯈꯩ ꯄꯥꯏꯔꯤꯕ ꯄꯩꯁꯥꯗꯣ ꯂꯧꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯄꯩꯁꯥꯗꯣ ꯊꯨꯞꯆꯤꯟꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕꯗ 1,000 ꯁꯨꯔꯝꯕꯗꯨꯗ ꯉꯛꯅ "ꯀꯩꯅꯣ ꯄꯩꯁꯥꯁꯤ ꯍꯦꯜꯂꯤꯁꯦ ꯀꯗꯥꯏꯗꯩꯅꯣ?" ꯉꯝꯕ ꯃꯪꯕꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯏ꯫ ꯑꯗꯨꯒ ꯍꯣꯕꯦ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ, "ꯑꯩꯅ ꯄꯤꯕꯅꯤ꯫ ꯂꯝꯕꯤꯗ 500 ꯇꯥꯔꯝꯕꯗꯒꯤ ꯑꯩꯅ ꯈꯨꯜꯂꯒ ꯁꯦꯟꯗꯣꯏ ꯍꯥꯞꯄꯒ 1,000 ꯄꯤꯕꯅꯤ." ꯅꯨꯄꯤꯗꯨ ꯉꯛꯂꯞ ꯇꯧꯅ ꯉꯝꯕꯗ ꯌꯦꯡꯉꯤ꯫ "ꯆꯤꯆꯥꯒꯤ ꯄꯩꯁꯥꯗꯣ ꯇꯥꯍꯧꯔꯤꯅꯦ, ꯀꯀꯥ ꯀꯤꯁꯣꯅ ꯄꯤꯔꯛꯄꯗꯣ." ꯅꯨꯄꯤꯗꯨ ꯄꯤꯁꯨꯝꯒꯗꯨ ꯁꯨꯛꯆꯤꯟꯗꯨꯅ ꯁꯧꯔꯞ ꯃꯧꯄ꯭ꯋꯥꯗ ꯑꯃꯨꯛ ꯌꯦꯡꯉꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯌꯨꯝꯗ ꯆꯪꯉꯣ." ꯉꯝꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, "ꯁꯤ ꯅꯪꯒꯤ 500ꯁꯤꯗꯤ ꯅꯪ ꯂꯧꯖꯔꯣ, ꯑꯈꯨꯟꯕꯁꯤꯗꯪ ꯂꯧꯔꯒꯦ." ꯑꯉꯥꯡꯗꯨꯁꯨ ꯃꯆꯦꯗ ꯑꯃꯨꯛ ꯌꯦꯡ ꯉꯝꯕꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯝꯃꯒ ꯆꯪꯈ꯭ꯔꯦ꯫ ꯄꯩꯁꯥ ꯄꯤꯔꯛꯄꯗꯨꯗ ꯉꯝꯕꯗꯨ ꯃꯨꯟꯅ ꯌꯦꯡꯉꯛꯏ꯫ "ꯌꯥꯔꯦ, ꯅꯪꯒꯤ ꯑꯣꯏꯖꯔꯣ." "ꯌꯥꯔꯅꯤꯌꯦ, ꯄꯩꯁꯤꯟꯕꯤꯔꯣ." ꯁꯤ ꯍꯥꯏꯗꯨꯅ ꯄꯩꯁꯥꯗꯣ ꯅꯝꯗꯨꯅ ꯃꯈꯨꯠꯇ ꯄꯤꯁꯤꯜꯂꯝꯂꯒ ꯆꯠꯈ꯭ꯔꯤ꯫ ꯉꯝꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ, ꯑꯗꯨꯒ ꯃꯆꯤꯟꯗ ꯁꯣꯜꯂꯤ, "ꯑꯣ, ꯅꯍꯥꯟꯈꯩ ꯃꯐꯝ ꯑꯣꯟꯅꯕꯅꯤꯗꯅ, ꯍꯧꯖꯤꯛꯇꯤ ꯈꯪꯉꯕꯅꯤꯅ ꯈꯪꯅꯤꯕ. ꯍꯧꯖꯤꯛꯄꯨꯗꯤ ꯅꯪ ꯃꯔꯨꯞ ꯆꯠꯂꯕꯅꯤꯅ ꯆꯠꯆꯔꯣ, ꯌꯦꯠꯄꯤꯔꯔꯣꯏ. ꯍꯌꯦꯡ ꯉꯟꯇꯥ ꯂꯥꯛꯑꯒꯦ, ꯅꯪ ꯂꯨꯝꯕ ꯑꯣꯏꯅ. ꯅꯨꯃꯤꯗꯥꯡ ꯐꯥꯎꯕ ꯂꯨꯝꯒꯦ ꯈꯪꯅꯤꯕ." ꯃꯐꯝꯗꯨꯗꯩ ꯊꯣꯔꯛꯇꯨꯅ ꯗꯨꯀꯥꯟ ꯑꯃꯗ ꯆꯪꯗꯨꯅ ꯀꯩꯀꯩ ꯂꯩꯕ ꯁꯥꯁꯤꯟꯅꯩ, ꯑꯗꯨꯒ ꯋꯥꯔꯤ ꯇꯧꯁꯤꯜꯂꯤ꯫ "ꯏꯅꯦ, ꯃꯣꯏ ꯑꯁꯤꯗ ꯂꯩꯕ ꯂꯩꯁꯥꯕꯤꯗꯣ ꯑꯗꯨꯕꯨ ꯀꯝꯗꯧꯕꯖꯥꯠꯅꯣ?" "ꯀꯅꯥꯅꯣꯅꯦꯍꯦ ꯏꯕꯨꯡꯉꯣꯅ ꯍꯥꯏꯁꯤꯕꯣ?" "ꯇꯣꯏꯅꯦ, ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯊꯣꯡꯒꯥꯜꯗ ꯂꯩꯕꯗꯣ." "ꯑꯩꯈꯣꯏ ꯁꯅꯥꯊꯣꯏꯕꯨꯔꯣ ꯅꯪꯅ ꯍꯥꯏꯁꯦ?" "ꯁꯅꯥꯊꯣꯏ ꯀꯧꯕ꯭ꯔꯣ?" ꯀꯧꯕꯅꯤ, ꯏꯕꯨꯡꯉꯣꯅ ꯄꯥꯝꯃꯤꯔꯣ?" ꯉꯝꯕꯗꯨ ꯈꯔ ꯉꯛꯂꯞ ꯇꯧꯏ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ, ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯁꯤꯜꯂꯤ, "ꯍꯣꯏ ꯏꯅꯦ, ꯀꯩꯅꯣ ꯁꯨꯝ ꯈꯜꯂꯤꯕ, ꯋꯥꯈꯜ ꯃꯆꯥ ꯈꯔ ꯁꯨꯝ." "ꯑꯩꯁꯦ ꯃꯥꯒꯤ ꯃꯅꯦꯅꯤꯅꯦ. ꯑꯁꯤ ꯌꯨꯝꯁꯦ ꯑꯩꯒꯤꯅꯤ. ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯃꯆꯥꯅꯤ. ꯃꯧꯄ꯭ꯋꯥ ꯑꯃꯁꯨ ꯂꯩꯕꯅꯤ. ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯗꯨꯅꯤ, ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯇ ꯂꯩꯈꯤꯗ꯭ꯔꯦ. ꯑꯗꯨꯗꯩ ꯑꯩꯅ ꯌꯣꯛꯂꯛꯂꯤꯕꯅꯤ." ꯉꯝꯕꯗꯨ ꯀꯩ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ, ꯃꯌꯨꯝꯗ ꯌꯥꯝ ꯊꯨꯅ ꯍꯟꯅꯤꯡꯉꯦ꯫ ꯃꯥ ꯆꯥꯅꯕꯗꯨ ꯂꯧꯔꯒ ꯄꯩꯁꯥ ꯄꯤꯊꯣꯛꯑꯝꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯉꯁꯤꯗꯤ ꯋꯥꯒ ꯏꯉꯥꯡ ꯉꯥꯡꯗꯦ, ꯇꯨꯃꯤꯟ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯎꯏ꯫ "ꯃꯣꯏꯕꯥ, ꯅꯆꯥꯁꯦ ꯉꯁꯤꯗꯤ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏꯅꯦ. ꯉꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦꯀꯣ." ꯃꯅꯤꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯃꯉꯛ ꯅꯣꯝꯗꯨꯅ ꯈꯨꯝꯂꯛꯏ꯫ "ꯑꯩꯁꯨ ꯈꯜꯂꯤꯅꯤꯅꯦꯍꯦ, ꯉꯁꯥꯏ ꯍꯦꯛ ꯍꯜꯂꯛꯄꯗꯩꯅꯤ ꯀꯩꯗꯧꯔꯒꯦ ꯍꯪꯕꯁꯨ ꯋꯥꯈꯜ ꯈꯜꯂꯤꯅꯦꯅ ꯍꯦꯛꯇ ꯈꯨꯝꯃꯤ." ꯇꯟꯖꯥꯗꯨꯗ ꯖꯦꯝꯁꯁꯨ ꯆꯪꯉꯛꯏ꯫ "ꯖꯦꯃꯥ, ꯑꯩꯈꯣꯏ ꯐꯖꯕꯗꯣ ꯀꯗꯣꯝ ꯂꯩꯈ꯭ꯔꯒꯦ? ꯅꯨꯃꯤꯠ 2-3 ꯁꯨꯔꯦ ꯐꯣꯟꯒꯗꯣ ꯑꯣꯐ ꯑꯗꯨꯝ ꯍꯥꯏꯔꯤꯁꯦ. ꯑꯩ ꯂꯥꯛꯏꯉꯩꯁꯤꯗ ꯑꯃꯨꯛꯇ ꯍꯪꯇꯣꯛꯄꯤꯔꯝꯒꯦ." "ꯃꯥꯏ ꯀꯥꯗ ꯂꯩꯕꯅꯤ." "ꯑꯗꯣ ꯖꯦꯝꯁ, ꯉꯥꯏꯈꯣꯅꯦꯍꯦ, ꯅꯇꯥꯎꯁꯦ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯏ. ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯅꯪꯕꯨ ꯈꯪꯕ꯭ꯔꯅꯦ?" ꯄꯥꯈꯠꯅ ꯍꯪꯖꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯖꯦꯝꯁꯇꯤ ꯌꯥꯝ ꯉꯛꯄ ꯁꯛꯐꯝꯗ ꯌꯦꯡꯉꯝꯃꯒ ꯆꯠꯅ ꯍꯥꯏꯔꯛꯏ, "ꯑꯁꯤꯒꯤ ꯁꯛꯁꯤꯅꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ? ꯑꯝꯇꯕꯨ ꯌꯦꯡꯉꯨꯒꯦꯅꯦ ꯃꯁꯛꯇꯣ. ꯀꯔꯝꯕ ꯅꯨꯄꯤ ꯀꯥꯏꯅꯔꯒꯦ? ꯅꯨꯄꯤ 1,000 ꯀꯥꯏꯅꯔꯁꯨ ꯅꯨꯡꯉꯥꯏꯕꯤꯗꯕ ꯃꯤꯗꯥ ꯅꯠꯇꯦꯕ. ꯑꯗꯣ ꯉꯁꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯁꯦ ꯑꯩ ꯑꯝꯇ ꯌꯦꯡꯉꯨꯒꯦꯗ." ꯉꯥꯡꯗꯨꯅ ꯄ꯭ꯔꯞ ꯆꯦꯟꯈꯠꯈ꯭ꯔꯦ꯫ ꯃꯅꯤꯒ ꯂꯤꯟꯊꯣꯏꯒꯁꯨ ꯌꯦꯡꯉꯒ ꯑꯗꯨꯝ ꯂꯩꯍꯧꯔꯦ꯫ ꯔꯨꯝꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯄꯗ ꯉꯝꯕꯗꯨ ꯐꯃꯨꯡꯗ ꯃꯪꯗꯨꯅ ꯐꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯖꯦꯝꯁꯇꯨ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯐꯃꯨꯡ ꯃꯆꯤꯗ ꯐꯝꯊꯗꯨꯅ, "ꯍꯩ ꯍꯨꯔꯥꯟ ꯃꯥꯟꯕ, ꯍꯣ ꯁꯛ ꯐꯖꯕꯧ, ꯀꯩꯅꯣ ꯃꯪꯗꯅꯒ ꯇꯧꯔꯤꯗꯨꯅ, ꯍꯥ?" "ꯋꯥꯈꯜ ꯈꯜꯂꯤꯅꯤ." ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯍꯥꯏꯔꯛꯄꯅꯤ ꯖꯦꯝꯁꯅ ꯄꯤꯁꯨꯝꯒꯗꯣ ꯁꯨꯛꯆꯤꯜꯂꯒ꯫ "ꯏꯁ, ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯕ? ꯅꯇꯨ ꯆꯔꯣꯏ ꯃꯥꯟꯕꯤ ꯃꯌꯥꯝ ꯊꯥꯗꯣꯛꯇꯅ ꯊꯅꯝꯃꯦ, ꯑꯗꯨꯒ ꯐꯣꯟꯒꯁꯨ ꯑꯣꯐ ꯊꯝꯖꯤꯜꯂꯗꯅ. ꯀꯥꯏ ꯂꯩꯈ꯭ꯔꯦ? ꯅꯪ ꯐꯣꯟꯗꯣ ꯑꯝꯇ ꯄꯤꯔꯣ, ꯑꯩ ꯊꯨꯒꯥꯏꯕꯤꯒꯦ." "ꯑꯩ ꯋꯥꯈꯜ ꯈꯜꯂꯤꯅꯦ ꯍꯥꯏꯕꯅꯤꯀꯣ, ꯌꯥꯝ ꯉꯥꯡꯁꯤꯜꯂꯛꯀꯅꯨ." "ꯋꯥꯈꯜꯒ ꯂꯥꯏꯔꯤꯅꯦ, ꯅꯪꯒꯤ ꯆꯔꯣꯏ ꯃꯌꯥꯝꯅꯅꯦ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯄꯗ ꯐꯣꯟꯒ ꯕꯦꯇ꯭ꯔꯤꯒ ꯑꯝꯇ ꯈꯥꯡꯗ꯭ꯔꯦ. ꯀꯗꯥꯏꯗꯩꯕꯨ ꯂꯧꯔꯤꯕ ꯅꯝꯕꯔꯅꯣ ꯈꯪꯗꯦ, ꯑꯗꯨ ꯍꯥꯟꯅ ꯑꯝꯇ ꯍꯥꯏꯈꯣ." "ꯀꯗꯥꯏꯗꯩ ꯆꯔꯣꯏꯅꯣ? ꯑꯩ ꯑꯝꯇ ꯇꯥꯅꯤꯡꯗꯦꯀꯣ." "ꯍꯩ, ꯑꯇꯩꯗꯤ ꯈꯔꯕꯨ ꯐꯩꯅꯦ, ꯃꯥꯒꯤ ꯁꯤꯜꯕꯥ ꯍꯥꯏꯕ꯭ꯔꯥ ꯃꯗꯨꯅꯤ, ꯃꯆꯤꯟꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ ꯄꯤꯌꯣꯔ ꯆꯔꯣꯏꯅꯤ ꯃꯗꯨ." ꯉꯝꯕꯗꯨ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯁꯦꯀꯦꯟ 5ꯃꯨꯛ ꯂꯩ, ꯋꯥ ꯉꯥꯡꯉꯛꯇꯦ꯫ "ꯁꯅꯥꯊꯣꯏ." ꯈꯪꯍꯧꯗ ꯁꯣꯟꯕꯣꯏ ꯀꯩꯕꯣꯏ ꯍꯥꯏꯔꯛꯄꯅꯤ ꯖꯦꯝꯁꯇꯨ ꯃꯃꯤꯠꯀ ꯂꯥꯎꯊꯣꯛꯂꯒ꯫ "ꯑꯗꯨꯅ ꯑꯃꯨꯛ ꯀꯔꯝꯕ? ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯨꯔꯤꯅꯣ ꯑꯗꯨꯅ?" "ꯚꯥꯏ, ꯅꯝꯕꯣꯜꯂꯣꯝꯗ ꯑꯩꯒꯤ ꯏꯪꯈꯣꯜ ꯑꯃ ꯂꯩꯍꯜꯂꯒꯦ." "ꯀꯔꯣꯝꯗꯩ ꯐꯩꯖꯤꯜꯂꯛꯏꯕ ꯅꯨꯡꯂꯩꯅꯣ ꯑꯗꯨꯅ ꯑꯃꯨꯛ?" "ꯑꯗꯨꯁꯨ ꯌꯨꯝ ꯌꯧꯕ ꯀꯨꯏꯅ ꯉꯥꯏꯕ ꯉꯝꯃꯔꯣꯏ." "ꯑꯦ, ꯅꯨꯄꯤꯁꯨ ꯐꯥꯔꯒ ꯂꯧꯔꯅꯤ ꯃꯁꯥꯅ ꯌꯥꯗ꯭ꯔꯁꯨ." "ꯑꯦ, ꯍꯟꯗꯛ ꯊꯥꯁꯤꯗ ꯐꯥꯗ ꯌꯥꯗ꯭ꯔꯦ. ꯃꯣꯏ ꯃꯟꯗꯣꯝꯆꯥꯗꯣ ꯑꯐꯕꯤ ꯃꯥꯟꯗꯦ." "ꯀꯔꯤꯅꯣ ꯅꯨꯄꯥ ꯅꯪꯕꯣ, ꯂꯥꯏꯒ ꯑꯣꯛꯅꯔꯛꯑꯕꯣ?"
ꯑꯩ ꯉꯁꯤꯗꯒꯤ ꯑꯐꯕ ꯑꯣꯜꯂꯅꯤ ꯅꯨꯄꯤ ꯐꯥꯔꯒ ꯉꯝꯕꯗꯤ ꯍꯥꯏꯐꯦꯠꯀ ꯅꯣꯛꯏ ꯃꯊꯟꯇ ꯋꯥꯈꯜ ꯑꯃꯗ ꯖꯦꯝꯁꯇꯤ ꯃꯃꯤꯠꯀ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯂꯤ ꯉꯝꯕꯗ ꯃꯥꯗꯤ ꯌꯥꯝ ꯉꯛꯈ꯭ꯔꯤ ꯉꯁꯤ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯃꯇꯧꯗꯣ ꯁꯣꯝꯗꯅ ꯁꯅꯥꯊꯣꯏ ꯄ꯭ꯔꯞ ꯆꯪꯉꯛꯏ ꯕꯤꯅꯥꯗꯣ ꯃꯪꯒꯣꯟꯗ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯂꯦꯞꯄꯝꯃꯤ ꯎꯕꯗ ꯑꯗꯨꯝ ꯈꯪꯂꯤ ꯏꯁꯧ ꯃꯆꯥ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯁꯦ ꯇꯨꯃꯤꯟ ꯆꯪꯈꯤꯒꯦ ꯇꯧꯖꯕꯅꯤ ꯉꯥꯏꯈꯣ ꯀꯦꯁꯣꯅ ꯅꯪ ꯂꯥꯛꯇꯦ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯪ ꯅꯁꯠ ꯆꯠꯂꯨꯅ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ ꯑꯉꯥꯡ ꯊꯥꯔꯤ ꯀꯔꯤꯒꯤꯅꯣ ꯏꯟꯗꯣꯝꯆꯥ ꯑꯩ ꯑꯁꯣꯝꯗ ꯊꯕꯛ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯕ ꯑꯗꯨꯒꯤꯅꯤ ꯀꯔꯤ ꯊꯕꯛ ꯇꯧꯗꯅ ꯑꯗꯨꯛ ꯌꯥꯝꯅ ꯆꯤꯜꯂꯤꯕꯅꯣ ꯃꯤꯅꯤꯠ 5-10 ꯐꯥꯎꯕ ꯀꯥꯏꯊꯣꯛꯄ ꯁꯪꯗꯈꯩ ꯃꯊꯪꯗꯒꯤꯗꯤ ꯑꯩ ꯆꯠꯂꯒꯦ ꯏꯟꯗꯣꯝꯆꯥ ꯅꯣꯏ ꯑꯩꯕꯨ ꯋꯥ ꯌꯥꯝ ꯉꯥꯡꯍꯟꯒꯅꯨꯀꯣ ꯅꯣꯏ ꯍꯥꯏꯁꯤꯅꯤ ꯑꯩꯅ ꯗꯨꯀꯥꯟꯗꯩ ꯆꯪꯉꯛꯄꯗꯅꯦ ꯆꯥꯛꯀꯗꯣ ꯂꯣꯏꯁꯤꯜꯂꯝꯃꯨ ꯕꯤꯅꯥꯗꯨ ꯊꯣꯛꯈ꯭ꯔꯤ ꯃꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯁꯅꯥꯊꯣꯏ ꯃꯆꯤꯟꯒꯗꯨ ꯄꯩꯊꯣꯛꯇꯨꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯃꯊꯟꯇ ꯍꯅꯨꯕꯗꯨꯗ ꯑꯩꯕꯨ ꯅꯝꯗꯅ ꯄꯤꯗꯣꯏꯒ ꯇꯧꯔꯗꯅ ꯑꯩꯕꯨ ꯀꯩꯝ ꯈꯪꯗꯕꯗꯧꯅ ꯃꯁꯤ ꯅꯨꯄꯤꯁꯤ ꯄꯨꯔꯥ ꯕꯦꯠ ꯅꯨꯄꯤꯅꯤ ꯄꯥꯜꯍꯩꯕꯤ ꯍꯣꯏꯒꯤ ꯃꯔꯤ ꯃꯇꯥꯒ ꯑꯣꯏꯔꯝꯅꯤ ꯄꯩꯊꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯏ ꯑꯗꯨꯒ ꯊꯕꯛ ꯏꯟꯈꯥꯡ ꯂꯣꯏꯁꯤꯜꯂꯤ ꯌꯥꯆꯪꯂꯛꯄꯒꯤ ꯗꯨꯛ ꯊꯥꯎꯃꯩ ꯀꯠꯄ ꯂꯣꯏꯔꯒ ꯆꯥꯛ ꯏꯁꯤꯡ ꯑꯃꯨꯛ ꯊꯣꯡꯕ ꯍꯧꯏ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯄꯥꯔꯤꯗ ꯌꯦꯡꯗꯨꯅ ꯕꯨꯡꯉꯣ ꯆꯠꯂꯣ ꯂꯥꯏꯔꯤꯛꯇꯨ ꯁꯤꯗ ꯄꯨꯔꯛꯑꯣ ꯆꯤꯆꯥ ꯁꯤꯗ ꯇꯥꯛꯄꯤꯔꯒꯦ ꯉꯁꯥꯏꯗꯩꯁꯨ ꯇꯧꯗ꯭ꯔꯦ ꯂꯧꯔꯨꯔꯣ ꯆꯠꯂꯣ ꯆꯤꯆꯥ ꯉꯁꯤꯗꯤ ꯇꯜꯂꯦ ꯑꯩꯅ ꯂꯥꯏꯔꯤꯛ ꯇꯧꯕꯗ ꯇꯟꯕ ꯌꯥꯗꯦꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯆꯠꯂꯣ ꯀꯨꯏꯅ ꯇꯧꯔꯁꯤ ꯉꯥꯏꯍꯥꯛꯇꯪ ꯇꯧꯁꯤ ꯄꯥꯔꯤꯗꯨ ꯇꯟꯅ ꯆꯥꯛꯈꯨꯝꯗꯩ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯕꯦꯒꯇꯨ ꯊꯥꯡꯕꯣꯏ ꯆꯤꯡꯕꯣꯏ ꯇꯧꯗꯨꯅ ꯄꯨꯔꯛꯏ ꯀꯔꯤꯅꯣ ꯕꯨꯡꯉꯣ ꯕꯦꯒꯇꯨꯕꯨ ꯅꯤꯡꯊꯤꯅ ꯄꯨꯕ ꯌꯥꯗ꯭ꯔꯣ ꯂꯣꯏ ꯃꯣꯠꯂꯅꯤꯅꯦ ꯄꯥꯔꯤ ꯕꯦꯒꯇꯨ ꯐꯛ ꯑꯃ ꯊꯥꯔꯤꯗꯨꯗ ꯊꯝꯃꯒ ꯃꯥꯁꯨ ꯐꯛꯇꯨꯗ ꯐꯝꯊꯅ ꯍꯥꯏꯔꯛꯏ ꯑꯗꯣ ꯆꯤꯆꯥ ꯉꯁꯥꯏ ꯗꯗꯥꯗꯣ ꯃꯕꯨꯛ ꯐꯠꯇ꯭ꯔꯥ ꯄꯩꯁꯥ ꯈꯨꯜꯂꯒ ꯑꯃꯨꯛ ꯁꯤꯡꯉꯛꯏꯗꯣ ꯅꯪ ꯌꯥꯝ ꯆꯦꯛꯁꯤꯟꯗꯦꯀꯣ ꯍꯌꯦꯡꯒꯩ ꯆꯦꯛꯁꯤꯟꯗꯕ ꯇꯧꯅꯨ ꯂꯥꯏꯔꯤꯛꯇꯣ ꯍꯥꯡꯗꯣꯛꯑꯁꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯄꯥꯊꯣꯛꯑꯣ ꯈꯪꯗꯕꯗꯣ ꯆꯤꯆꯥꯗ ꯍꯪꯉꯛꯑꯣ ꯑꯗꯣ ꯆꯤꯆꯥ ꯑꯩ ꯌꯨꯅꯤꯐꯣꯔꯝꯁꯦ ꯆꯥꯗ꯭ꯔꯤ ꯑꯃ ꯂꯩꯕꯤꯌꯣꯕ ꯀꯣ ꯂꯩꯅꯤ ꯍꯥꯏꯔꯒ ꯁꯨꯛꯂꯩꯗꯤ ꯍꯦꯛ ꯂꯩꯕꯤꯗꯦ ꯍꯌꯦꯡ ꯐꯤ ꯀꯛꯑꯅꯤ ꯑꯗꯨꯒ ꯁꯣꯏꯗꯅ ꯂꯩꯔꯒꯦ ꯑꯗꯨꯅꯅꯦ ꯂꯥꯏꯔꯤꯛꯇꯣ ꯄꯥꯊꯣꯛꯑꯣ ꯗꯨꯀꯥꯟ ꯂꯣꯜꯂꯝꯗꯥꯏꯗꯨꯗ ꯀꯦꯁꯣꯗꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯍꯩꯔꯤ ꯅꯨꯄꯥ 4-5ꯒ ꯇꯧꯔꯒ ꯐꯨꯠ ꯐꯥꯎꯖꯤꯜꯂꯛꯏ ꯏꯇꯩꯃ ꯆꯨꯔꯨꯠ ꯎꯄꯨ ꯑꯃꯇ ꯄꯤꯌꯨ ꯑꯩꯃ ꯀꯦꯁꯣ ꯁꯦ ꯅꯪꯒꯤ ꯆꯨꯔꯨꯠꯇꯣ ꯆꯨꯔꯨꯠ ꯎꯄꯨ ꯑꯃꯒ ꯋꯦꯀꯦꯠ ꯎꯄꯨ ꯑꯃꯒ ꯄꯤ ꯀꯦꯁꯣ ꯆꯨꯔꯨꯠꯇꯨ ꯂꯧꯗꯨꯅ ꯆꯝꯈꯠꯂꯤ ꯑꯗꯨꯒ ꯑꯇꯩꯗꯨꯗ ꯑꯃꯨꯛ ꯄꯤꯈꯤ ꯑꯇꯩꯗꯨꯁꯨ ꯆꯝꯈꯠꯅꯕ ꯍꯣꯠꯅꯔꯤ ꯀꯦꯁꯣꯗꯨ ꯂꯣꯟ ꯏꯐꯥꯏꯒ ꯐꯥꯏꯗꯨꯅ ꯏꯇꯩꯃ ꯁꯅꯥꯊꯣꯏꯗꯣ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯄꯨꯔꯗꯧꯅꯤ ꯑꯩ ꯑꯉꯥꯡꯁꯤꯡꯁꯤꯒ ꯂꯣꯏ ꯄꯨꯔ ꯂꯥꯛꯑꯕꯅꯤ ꯉꯁꯤꯗꯤ ꯅꯝꯗꯅ ꯄꯨꯔꯅꯤ ꯄꯨꯗꯤ ꯍꯥꯏꯔꯤꯕꯅꯤꯅꯦ ꯅꯈꯨꯠꯇ ꯁꯤꯟꯅꯔꯕ ꯄꯣꯠꯄꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤꯗꯣ ꯑꯩꯗꯤ ꯁꯥꯎꯅꯤꯡꯂꯤꯕꯅꯤ ꯉꯁꯤꯗꯤ ꯄꯥꯏꯁꯤꯜꯂꯗꯧꯅꯤ ꯅꯥꯟꯊꯣꯛꯍꯜꯂꯔꯣꯏ ꯌꯨꯝꯗꯩ ꯍꯦꯛꯇ ꯄꯨꯈ꯭ꯔꯒꯦꯀꯣ ꯑꯉꯥꯡ ꯅꯨꯄꯥ ꯑꯃ ꯂꯩꯔꯤꯗꯨꯕꯨ ꯌꯥꯒꯗ꯭ꯔꯣ ꯏꯇꯩꯃ ꯈꯪꯗꯅꯕ ꯅꯅꯥꯎ ꯑꯗꯨꯝ ꯇꯧꯖꯒꯦ ꯀꯩꯁꯨ ꯋꯥꯕꯤꯅꯨ ꯑꯗꯨꯗꯤ ꯅꯣꯏ ꯆꯪꯉꯣ ꯑꯗꯨꯒ ꯄꯨꯈ꯭ꯔꯣ ꯆꯠꯂꯣ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯪꯉꯛꯑꯒꯦ ꯈꯔ ꯊꯨꯁꯤꯀꯣ ꯃꯤ ꯄꯨꯡ ꯈꯪꯅꯔꯛꯑꯗꯤ ꯏꯕꯥꯅꯤꯃꯛ ꯄꯨꯂꯞ ꯑꯋꯥꯕ ꯇꯥꯗꯧꯔꯤꯅꯤ ꯍꯣꯏꯗ ꯅꯅꯥꯎ ꯒ꯭ꯌꯥꯟ ꯇꯥꯖꯩ ꯀꯩꯗꯧꯔꯒꯦ ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯗꯨ ꯄꯣꯠ ꯂꯩꯕ ꯊꯣꯛꯂꯛꯄ ꯂꯩꯅꯥꯅ ꯍꯦꯛ ꯇꯥꯔꯨꯔꯦ ꯑꯗꯨ ꯍꯦꯛ ꯇꯥꯕꯗꯩ ꯂꯩꯅꯥꯗꯨ ꯁꯅꯥꯊꯣꯏꯒꯤ ꯅꯥꯛꯇ ꯄ꯭ꯔꯞ ꯆꯦꯜꯂꯛꯏ ꯁꯅꯥ ꯅꯪ ꯆꯦꯟꯈ꯭ꯔꯣ ꯂꯥꯛꯑꯣ ꯅꯪ ꯆꯦꯟꯈ꯭ꯔꯣ ꯂꯩꯅꯥ ꯀꯩꯗꯧꯔꯒꯦꯁꯦ ꯐꯖꯅ ꯍꯥꯏꯌꯣꯕ ꯅꯣꯏ ꯏꯟꯗꯣꯝꯆꯥꯒ ꯀꯦꯁꯣꯒꯅ ꯅꯪ ꯐꯥꯅꯤꯅ ꯇꯧꯍꯧꯏ ꯂꯥꯛꯑꯣ ꯆꯦꯟꯈ꯭ꯔꯣ ꯍꯥꯏꯕꯅꯦ ꯂꯥꯛꯑꯣ ꯃꯤ ꯅꯪꯕꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯅꯥꯅ ꯍꯥꯏꯅꯣ ꯂꯩꯅꯥ ꯀꯅꯥꯅ ꯍꯥꯏꯅꯣꯕ ꯃꯤꯅ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯑꯩꯅ ꯇꯥꯕꯅꯦ ꯂꯥꯛꯑꯣ ꯃꯣꯏ ꯂꯥꯛꯄꯅ ꯍꯥꯟꯕ ꯇꯥꯔꯦ ꯁꯅꯥꯊꯣꯏ ꯄ꯭ꯔꯞ ꯍꯧꯒꯠꯂꯛꯏ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗꯨꯗ ꯄꯥꯔꯤꯗꯨ ꯇꯤꯡꯉꯛ ꯐꯛꯇꯨꯗ ꯐꯝꯃꯒ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯅꯥꯊꯣꯏ ꯐꯝꯂꯤꯕ ꯃꯧꯄ꯭ꯋꯥꯗ ꯌꯦꯡꯂꯛꯏ ꯑꯩꯈꯣꯏ ꯕꯨꯡꯉꯣꯗꯤ ꯀꯝꯗꯧꯕ ꯃꯉꯣꯟꯗꯗꯤ ꯀꯩꯁꯨ ꯇꯧꯔꯛꯏ ꯅꯪ ꯍꯥꯟꯅ ꯆꯦꯟꯈ꯭ꯔꯣ ꯂꯥꯛꯑꯣ ꯃꯧꯄ꯭ꯋꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ ꯂꯩꯅꯥꯅ ꯐꯤ ꯑꯃꯅ ꯃꯀꯣꯛꯇꯨ ꯌꯦꯠꯁꯤꯟꯗꯨꯅ ꯀꯨꯞꯁꯤꯟꯕꯤ ꯑꯗꯨꯒ ꯆꯤꯡꯕꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ ꯊꯣꯡꯒꯥꯜ ꯐꯥꯎ ꯏꯟꯊꯣꯛꯇꯨꯅ ꯄꯨꯊꯣꯔꯛꯑꯒ ꯆꯠꯂꯣ ꯅꯪꯅ ꯃꯐꯝ ꯈꯪꯉꯒ ꯄꯥꯔꯤꯕꯨ ꯑꯃꯨꯛ ꯊꯤꯔꯛꯑꯣ ꯆꯠꯂꯣ ꯂꯩꯅꯥ ꯅꯪ ꯑꯕꯨꯡꯉꯣꯕꯨ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨꯀꯣ ꯃꯄꯤ ꯇꯥꯔꯛꯏ ꯂꯩꯅꯥꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯗꯨꯅ ꯁꯤ ꯀꯞꯀꯅꯨ ꯁꯅꯥꯊꯣꯏ ꯁꯣꯟꯊꯕ ꯅꯇꯧꯗꯣ ꯎꯠꯀꯅꯨ ꯆꯠꯂꯣ ꯁꯅꯥꯊꯣꯏ ꯃꯅꯤꯡ ꯍꯟꯗꯨꯅ ꯌꯦꯡꯉꯝꯃꯒ ꯆꯦꯟꯈ꯭ꯔꯤ
Lainasu prap prap yumlumda changlaki. Aduga parida yengduna. Pari, horen indomchana chicha hangaadi khangde haidongniko. Nangna lairik tawringaida mathanta thokhibanina haidongniko. Khangaba. Ekhoi chichana chatkrido kathaidano. Chicha lakaniye nang lawba. Kappa yadeko. Chichi horen ngayak lairaga lagi. Nang kappa yadeko. Lainasu chatkri. Parido mathanta laihori. Tumin phaktuda famduna. Sanathoiso chenchat chatli amamba maraktuda chatna mapi tare. Kanagi nak chachasige khanbadaso awaba oire wakhaldo. Adubu khong thangbadi lepte. Tung hanna yengbada mangda lakpaga thoina yengudre. Manglomdagi tablap thaurakpa gari macha amada hek thingjinduna ture. Sokpadi gari du tapna thaubana sokdre. Gari thauraiba nupado kumtharakduna hangai. Sokbro. Sanathoi makhol thokna mamaidu nontaduna hik kapli. Nupado di pakhatkre mataududa amuksu hangai. Kai gi soino hospital da jasi. Sanathoi do mamaidu tapna haigalai. Pina pumchot chotlei. Pida natana humangna so punglupluplei. Khunamduna mapidu taithokduna piri ga tauraga. Sokti e. Gari gi like tune lambi da thaliba street lamp tune yam nganba natraso adumdi ngali tauri. Mamitu hangana yengakpada ngambo irambaduda khara ngaklap tawi. Adubu ma adu thoina khandre. Ngambadi Sanathoi oirambaduda haraubana loiri. Nokmi ga tauraga. Nang oire. Lai ko leite haiba yaroi. Awaba sei hektu usilaiba.